Loyalam E-PAO tabi bakudima po hitram susmitana namitangi po pizari aham da pantabi headline. Chandel District के कुकी अमत लेतबा खुलदा कुकी की युम कुंतरेत इस्तिंग पीखरे हाइना JJM की डैशबोर्ड थगलकपा अंगकपा पो हाइना फोंदोरकली Sajiktampaki AR Ambushta wanted Oikhiba Plagi measure somo fare Pallelda layeng naba pukhalaki ba miyoi ama AR na checkpoint Hangu Yadabada lekhidrei Chandel District ta kuki amata leitaba kulda kuki gi yum kuntaret isting pikre haina JJM gi dashboard ta thagalakpa angakpa poi haina phongdokrai lamdam asida leriba yumthong kudimak Bharat Sarkar na paikhalakpa Jal Jeevan ni makhada ahaba thakaba isting phangana bohonarabasu Jal Jeevan mission gi thabak sing kangkhong chaire Chandel District ki manung chenba kuki amata leitaba Shungku Anal village ta kuki gi yum kuntaret JJM ni makhada ising phangan khre haina PHED gi dashboard ta thagalakhiba asi angakpa poi asigumba asoiba aranba kaya asigi matangda miyeng changbiu haina ngasi Chandel da pangthokiba pawgi mifam amada Anal Langlun Tangpi Maha area branch ki president Asaizi Larsan na phongdokrai mahakna makhatana haikibada Songku village ase punna yum humdrani thoi lei haribe yum humdrani thoi asigi manungda yum yangkhaidi Jal Jeevan mission JJM gi makhada afaba thangnaba ising pikre haina PHED gi dashboard ki list ta thaglaki hariba khul asi kuki amata leite adubo hariba khul asida kuki gi imung kuntareta JJM gi makhada afaba thangnaba ising phangan khre hariba asi pumla lalaba semjin sajin ba wafamni haina su phongdorakli Sajiktampaki AR ambush wanted Oikhiba Plagi measure somo fare English ngani tara tereta Chandel district ki Sajiktampak ta leba mari suba AR da ambush tobgi thodokta mari lenana wanted Oikhiba Plagi measure koizam ibocha allies inau allies somo allies sumo allies pancharol Chahi nifumanga ngarang combined force na Imphal police station gi manung chanba Sagolbam nepram major lekai dalaiba baragi yum amadagi fare hari Manipur police CRPF amasung Assam Rifles ki apunba combined force na chathakiba apunba operation aduda RPF PLA gi major koizam somo faraba matung mahakna hydropagi matung ina Kakching district ki Kharung pat ki farm amada plastic drum amagi manungda hapchinuna phumjinduna thamlamba yamlaban nongmai maru explosive amasung atai polom kaya marum fare hari Faraba potlam sing adudi M16 rifle ama SLR Nipan 303 LMZ ama 303 rifle ani Carbine maru chamaga marfudara SLR maru kontra detonator ama SLR magazine kontra ni toy LMG magazine tara 303 magazine ahum M16 gi magazine ahum insas magazine mari 2 inch motor ahum IED ani remote device ama electric circuit ani spray drum ama amasung SIM card ka konana mobile phone ama fare hari atopa operation amadana miyam dagi nam haduna sel khaibi ki thodok kaya da chenaba amasung nupi singi mayukta chathaba crime gamari lena ba thodok shing illegal settlement amasung mediation gi thabakta hakthina na chenaba miyoi amasu Imphal West ki Laren jam mamang lekai da leiba masagi yumdagi fare farba miyoi dagi mamingna khurai jab sei shyam chahi kuntra tare kawi district asima ki pachoi police station gi manung chanba khumbong awang lekai dagi jiri bam Imphal lamida chenba truck driver sindagi nam haduna sel khaibi ki thabakta chenaba miyoi ama sufare mamingna nongmai tem Vidyasagar LS kaksauba chahi kunmari kawi hari Pallelda layeng naba pukhalaki ba miyoi ama AR na checkpoint Hangu Yadabadagi lekhidrei Tha asigi tara mangagi numidangda Sairem Sasimdagi Pallel Hospital da layeng nabak pukhalaki ba miyoi ama Imphal More lambi gi Technopol Police Station gi manung chanba Saibol da leiba ahum suba AR gi sentry post ta duty taramba kangu singna mathak thongbugi ayaba yawdrabadi gate adu hangwi yaroi haina pung ani hena detain tawduna thambadagi laikanaba ngamdana lekhidra miyoi adugi mamingna somentang chahi 18 apokpa akham kawi somthalgi Sairem Sasim khuldagini khul asidagi kilometer yang humpu rom lapna leiba Pallelda somentang wantharakpadagi layeng naba pukhalapagi lambida Saibolgi AR gi sentry post asina pung ani hena detain tawduna thamlaba matung officer gi ayaba phangle haina mafam adudagi thaduraki adubu matam sangna sentry post asida detain tawduna lerkiba asina maram oiraga anabagi phibam lusilakpadagi Pallel yawang amdana lambida lekhidraba asibagi hakchang ngarang ayu pung 3 lom taba matamda mathau mangam pangtholaba matung Sairem Sasim amasung Naringi Maring nupi Saibolgi AR post tamna laktuna post asi
ki saruk khara thugaya khaiduna manghan khre hari Paugi marak thatna Loyalam E-PAO tabiriba khudimagna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu. Kuki jo singna popular government semada sawatpagi wafam leite haina phongdorakli handa Guwahati da pangthokiba Kuki jo singi oiba conclave aduda Kuki jo MLA singna Manipur da popular government ama lapa matamda sawatnabagi warip amata lawkiba leite haina Singhat Kendra gi MLA Chilung thangna thadorokpa cherolamana hari Gerald aduna makhatana haribana mifam aduda Kuki zo MLA kharadi saruk yakide adubu mifam adu mapung oina haujik oriba phibam amasung masina ohelakliba kaya asigi matangda miyeng thamlaga Kuki zo community singi oina separate administration semnabagi matangda khana khiramba adu miyamna asigumba tonga asi thajabiganu hari amaromda UPF amasung KNO gi information and publicity na thadorokiba joint statement amana haribana November 15 da pangthokiba Kuki zo council gi general conference aduna Kuki jo singi oiba maru oiba isu kayagi matangda khanaki mifam aduna popular government ama lapo matamda Kuki zo MLA singna saruk yanabagi official oiba resolution natraga khanaba amata laikide hari adubu miyamna asigumba tonga asi thajabiganu hari ningthamtha changlakpaga loinena Ukhrul district ta khwaidigi ingba district oire Ningthamtha changlakpaga loinena Manipur da su ingbagi chang tapna hengalakli haujik phawbagi oina Ukhrul district na khwaidigi ingba oiri hiramasiga mari lenena Manipur lenga ki environment and climate change directorate na thadorokpa ngarangi oiba ai ngasagi pawi matung inadi Senapati district ta Ingbagi chang Celsius degree 7.5, Ukhrul district ta 8.25, Imphal West, Kampo Pida Celsius degree 10, Imphal East Celsius degree 11.45, Bishnupur None amadi Chuchampur dana Celsius degree 12 ki chang da ingba hore hari. Report asigi matung ina state asigi khwaidigi ingba district asi hariba Ukhrul district ta hena. Yamna ingma mafam adugi miyamna mayuknare hari Ukhrul da ayuk amasung numidangi matamda khwaidigi ingba habadu ore mafam adu daleriba miyamna athaba furi khongraw amadi fi mathau tare yum manungda leiba mai tiknadrabadi leiba ngamdabagi phibam hojik ore kumsi chahi asigi oina Ukhrul da khwaidigi ingba district oigadori hari Kuki zo group singi oina unified political road map ama semkhrei Kuki zo political amasung civil leaders singna group sing asigi marakta coordination hengat hanaba amasung political gi oiba apamba sing adu punna thengnamina bagi pandamda nampi collective declaration ama punna lokpina krai masi maru oina Kuki zo group sing asina tawgadaba thabak sing adugi apunba political roadmap amani unity in action securing land legislature and future for Kuki zo people haiba timda asigi makhada haukiba tang taramari degi taramanga phawba numit nini chupna pangthokiba conclave aduda Kuki zo council zomi council KSO Kuki NP Kuki chief association Kuki gi MLA sing so group sing amasung saknai raba expert kaya su yauki conclave aduda measure Kuki zo body sing unified framework amagi makhada purakna bahonaba amasung Kuki lalolup singi umbrella organization oriba UPF amasung KNO gi political objective adu fangnana ba puna hona minabagi warep lokhi maru oina Kuki jo singi yamna maru oiba demand ama oriba masagi legislature leijaba union territory demand asi thabak to onthokna ba hona ba mari leinanani conclave aduda KNO UPF amasung atai civil body singi marakta political coordination makhatan lehena ba Central Working Group ama semba hainasu yanaki loinana Kuki zo council gi makhada community level mobilization gi Tabagasi centralized toba Government of India ga dialogue chathariba UPF amadi KNO gi representative body ama oina thabak tonaba Unified Political Movement Working Committee semba committee asina community political demands singa mari lenabasing formal engagement yauna consultation amasung negotiation ki thabaksing mangjil thana tawba haibasing yauri conclave aduna chahi kudingi me ahumbu separation day haina palan tawba haina su warip lokhi hari jiri lambida pot pusilakpa gari chamaga kunthra changlakrai National Highway 37 Imphal Jiri Bam Lambi Paring Asida Security Squad na Jackson na ngak sen bagi thabak lokatrabadi Manpu ba gari sing changlapang ngamdabagi phibamda haujik ledi ngasi su security akan ba ngak sen duna National Highway 37 Imphal Jiri Bam Lambi da Jiri Bam dagi Manpu slapa gari chamaga kuntra Imphal changna krai gari sing adugi manungda LPG tanker kun manga petrol tanker kunipan
diesel tanker taret yauri aduga atai pot chai puba gari sing adugi manungda cement gari tara taret tal puba gari nipan yauri ngasige security convoy aduga loinana man puba gari sing adu imphal thokraba matungda hauji jiribamda tanker gari mari lehori hari ano balengak ama semlakpada CM Oigani haina tanaram singi mahutta BJP gi MLA ama center na CM oina khanduna ano balengak ama semlakpa yabagi thazaba nangna leire Manipura ano balengak ama semnaba center gi luching masingna wa khana kibuka lunana mathang chahi gi ingni singani kuntaruki February gi mamangda ano balengak ama semnabagi thorang loikhrai lunana ano balengak asigi chief minister oigadri bamioi adu hana chief minister oigani haina Khanaramba Singh ba atawna ba miyoy sing adugi mahutta anauba BJP gi MLA amabu chief minister oina khalakpa yabagi phibamda yamna nakna leire hadi pauche sina phangba paugi source amagi matung inadi central lenga ki market gi tha kaya chupna state asigi BJP gi MLA singna amata oina yanaba puraktuna anauba luchingba ama khanabagi matam pikrabasu hauzik phaba luchingba ama khanba ngamdana leiragliba asina maram oiraga central lenga ki market gi BJP gi MLA singi maraktagi ama khanuna chief minister gi pham piduna state asida thokliba Rasniti gi charangnaba ase loishinaba honarakadabagi thajaba yamna nakla leire hadi Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu Arubada maruiba pau amuka hana pizari Chandel district ki kuki amata leitaba khulda kuki gi yum kuntaret ising pikre haina JJM gi dashboard thagalakpa angakpa pui haina phongdorakli Sajiktampaki AR Ambushta wanted Oikhiba Plagi measure somo fare. Pallelda lying naba pukhalakiba mioi ama AR na checkpoint Hangu Yadabadagi lekhidre. Matang asida Loyalam E-PAO na namitangi pau bibil lezare tabiri bakudi mapu amuka hana kurumjani.